Kukijo singna Kukijo MLA singa thamlamba social boycott handokre state asida hauzik lairiba laingak asi sembada yaukhiba Kukijo MLA singi mathakta thamlamba social boycott adu khodaktagi handokle haina Kukijo council ge information and publicity secretary na thadrokpa cherol amana hairi cherol asina makhata na hairi bana chahi asigi February manga da pangthokiba Kukijo council ge cabinet mifamna laukiba warep ki matung ina laingak sembada yauba Kukijo MLA singi mathakta social boycott taunabagi warep asi laukibani adum oinamak state asida hauzik oideba pibam amade punna thabak tawminabaki tangai fadaba kaya adu yenglaga mamang tha April 12 da pangthokiba Kukijo council gi mifamna laukiba warep ki matung ina laingak sembada yaukiba Kukijo MLA sing boycott tawbagi phirep adu handokibani hairi marak asida Kuki amasung naga anigi marakta nauna ungkhanariba asigi manung channa Ukhrul district ki Letan police station gi area da lairiba Mongkot Chepu gi jurisdiction da drone paiba khudakta gi thingkhre kanagumba singna unauthorized oiba maunda Kukijo village singi jurisdiction da drone paiba thengnarabade haiba drone sing adu kapthagani haina village volunteer Ukhrul gamkaina thadrokpa cherol amana hairi